Hoy mayam ngasi si April ki tang tarahum do in kumza lising ani kunmanga nomajing namin ay gi handa ki khongsa sida kwaidagi tanba numit bit yaudaba numit haitare akoi gi naharol singi londa da kayo da ay ngasi je helicopter da Imphal yaujani na leijaram bani jiribam dagi adubo helicopter singarang nahan nungdanga ngarang ayuk ka si nong khara tai maduna maram oidana cancel tawra ina khanjaramani adun oiramdre maintenance ki oina cancel tawni hai aduna kaidongai paigadamno khangdre service leigadamno khangde na takpirakpadagi ai asa leitre awna ngasi si ai lepchari si jiribam dani nahan tang mapan da laksabani tang mapan dagi jiribam da leijarakpani ado haujik si ngasi si tang tarahum doi si ayuki pung taren makai tasilakadure aina lepchari basi jiribamgida khwaidagi chawkhatpa maitai khungang maitai leikai oriba dibonggi kha leikai ni dibong si yam chawba akhoi aigi tungda chatkhri basina nongpok pangna ra anate awang pangna chakhi basina akhoi jiribamgi higher secondary ga yauraga baupara natra higher secondary se baupara yauraga jiri bazar yaudoribni ado masi hana sigi lambi se akoina khangjarakpadadi Man Bahadur road aina leirammi ado haujikti akoi jiri tipaimuk road aina JT road aina khangrama ne sigi si agi tungna amuk chakri sina akoi makha pangna chakri sina dibongji hek hendokpuga leise pachawra achingdong leikai adai pachaw adagi adu aina maitai mayam changkhre ado sidaida swai se jiribam yoragadi ising nuksiki phibam di kasar dagi buhe na sai Imphal dagi di yamna angakpa phangna sare hojik jiri gi akoi marongpang oja sing kari sing di sida leirambada jacket ka little pa su thengnai adu aingonda di onthongna saba phibam more adubu environment ti akoi gi Imphal ga chap manare cha thakpam di Dibong gi seisda leiri je cha thakpam jida cha thakcharaga akoi gi jiribam da leiringai seisda aina tawba yaba khijitang akoi tawning basu haitare Dibong da leiriba Dibong harisi akoi awang leikai mayai leikai makha leikai haidana leikai ahum khaidokpa yamna kari haitare mafam sida jiribamgi maitai haitare Dibong gi paring sini haitare MLA thokibasu ama thabo ingang tongnaba officer sing kari sing oita su Dibong haisini ado ai Dibong sida yam maming chatpa ariba Echel Club aina amalai club ki akoi ahal laman sing naharol sing unajage na thokcharakpani adu unajage ado seija cha thakpham je ai yongtang khwai mayam gi mafam da uchage Dibong si yam chawi ai Dibong gi akupa oja soksu loina jari ada tai maru pang khangna chanaba akoi gi hanagi kaino sing kali sing khangna chanaba mayam le seija hotel amalai akoi kasar da di sumaina tawba si JIRIBAM nama phangi aduga atai mafamda ayukta chaga tholaga thakpham tan kari si phangde aseisda JIRIBAMgi akoi kari haitare Dibong makha leikai ha makha leikai natro makha leikai ni ba chi sumaina tawna tan ga tawdana kaino moi matai mulong tawba male bing ongta habiyo Santi Kumar. Poi kayum no. Lauremam. Santi Kumar ibem di. Lauremam ong Santa Videvi. Sanat mo kay ipam kay gino. Pam Singdong kay Pachaw. Singdong le kay giya. Diri ngak tane ba. Pai ado noi si hotel si kayam kuri gani tawba. Say traum noi. Tarom noi muk sura ba. Khang di boja song na handak pubira kan da khang. Si ay mayam la inya. Ay na mamang chay tara kun bu helam madra khang di ne hoi ne kun muki mamang da photo om khang nam gi jiri gi kadaw pachaw da wor ma ne ngoi mayam tawraga akoi king and his subject aina mayang akta question la ai thanda phamba madu aina kari haijari no ai do mayam na khangbi gi de sumain tawi aina akari no madu chahi kun phadri akoi gi
ꯀꯩꯅꯣꯅꯤ ꯀꯔꯤꯅꯣ ꯑꯁꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯟꯐꯔꯦꯟꯁ ꯑꯃ ꯌꯥꯎꯔꯒ ꯍꯜꯂꯛꯄꯗꯅꯤꯅꯦ ꯃꯌꯥꯝ ꯉꯥꯛꯇ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯤꯗꯣ ꯐꯝꯃꯒ ꯑꯩꯅ ꯆꯧꯀꯤꯗ ꯐꯝꯃꯒ ꯃꯣꯏ ꯊꯑꯣꯏ ꯐꯝꯍꯜꯂꯦꯕ ꯃꯌꯥꯝ ꯉꯥꯛꯇ ꯗ ꯀꯤꯡ ꯑꯦꯟ ꯍꯤꯁ ꯁꯕꯖꯦꯛ ꯑꯩꯅ ꯃꯥꯏ ꯄ꯭ꯔꯖꯥꯁꯤꯡ ꯅꯤꯡꯊꯧꯒ ꯃꯥꯏ ꯄ꯭ꯔꯖꯥꯁꯤꯡ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯈꯤꯕ ꯐꯦꯁꯕꯨꯛꯇ ꯑꯗꯨ ꯀꯔꯤ ꯍꯥꯏꯅꯣꯁꯦ ꯃꯇꯝꯗꯨꯗ ꯀꯅꯥꯁꯨ ꯈꯪꯕꯤ ꯍꯧꯖꯤꯛꯁꯨ ꯈꯪꯕꯤꯗꯕ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯁꯤꯗꯤ ꯄꯨꯡ ꯀꯌꯥꯐꯥꯎ ꯍꯥꯡꯒꯦ ꯁꯤꯕꯣ ꯅꯨꯡꯗꯥꯡꯒꯤ ꯀꯥꯂꯦꯟꯗꯁꯨ ꯑꯗꯨꯝ ꯅꯣꯏ ꯁꯤꯂꯤꯡ ꯌꯥꯎꯗꯕꯁꯤꯗꯤ ꯁꯥꯅꯤꯗ ꯌꯥꯝ ꯁꯥꯏ ꯑꯣ ꯁꯤꯅꯤ ꯑꯗꯣ ꯆꯥꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯩꯁꯤꯗ ꯂꯩꯀꯥꯏꯒꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯣꯏꯅ ꯑꯌꯨꯛꯇ ꯃꯄꯥꯟꯗ ꯆꯥ ꯊꯛꯄ ꯊꯣꯡꯅꯕ ꯍꯥꯏꯁꯦ ꯌꯨꯝꯗꯒ ꯂꯣꯜꯂꯒ ꯇꯧꯅꯕꯁꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯄꯪꯌꯥꯝ ꯌꯥꯝꯕ ꯃꯣꯏ ꯈꯜꯂꯦ ꯑꯇꯩꯗꯤ ꯃꯄꯥꯟꯗ ꯆꯠꯂꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯎꯅꯔꯒ ꯇꯧꯕꯅꯤ ꯁꯤꯅꯤ ꯑꯗꯣ ꯗꯤꯕꯣꯡ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯆꯦꯜ ꯀ꯭ꯂꯕ ꯇꯥꯟꯅ ꯆꯠꯆꯒꯦ ꯑꯣ ꯑꯩꯅ ꯍꯣꯇꯦꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯆꯔꯤꯁꯤꯗꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯆꯞꯀꯨꯝꯕꯅꯤꯅꯦꯀꯣ ꯆꯤꯡꯗꯣꯡ ꯑꯅꯤꯒꯤ ꯀꯥꯔꯛꯅꯦꯕꯁꯦ ꯃꯃꯥꯡꯒꯤꯁꯦ ꯃꯁꯤꯅ ꯗꯤꯕꯣꯡꯒꯤ ꯕꯣꯔꯗꯔ ꯑꯣꯏꯔꯦ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯔꯤꯔꯣ ꯑꯣ ꯑꯗꯨ ꯁꯤꯒꯤꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅ ꯁꯣꯝꯗ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡ ꯃꯥꯡꯗ ꯎꯔꯤꯁꯤ ꯀꯅꯥꯏꯅꯣ ꯗꯤꯕꯣꯡ ꯃꯩꯇꯩꯒꯤꯅꯦꯕ ꯀꯩ ꯊꯕꯛ ꯇꯧꯕ ꯃꯤꯒꯤ ꯃꯌꯨꯝꯅꯣ ꯑꯣ ꯔꯤꯇꯤꯌꯥꯔ ꯑꯣꯏꯔꯕ ꯀꯩꯅꯣꯗꯨꯔꯣ ꯀꯔꯤ ꯃꯥꯅ ꯁꯣꯅꯥꯝꯗꯤ ꯁꯣꯅꯥꯝꯗꯤ ꯑꯩ ꯈꯪꯅꯈꯤꯅꯦ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝ ꯂꯩꯔꯒ ꯁꯤꯗꯩꯁꯤꯗ ꯆꯤꯡꯗꯣꯡ ꯑꯅꯤꯒꯤ ꯀꯥꯔꯛ ꯂꯩꯔꯦ ꯇꯧꯈꯥꯏꯈꯤꯕ ꯑꯗꯨꯒ ꯁꯣꯝꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯌꯨꯝ ꯀꯌా ꯂꯩꯌꯦꯕ ꯑꯣ ꯑꯗꯨ ꯇꯥꯔꯒ ꯑꯗꯒꯤ ꯆꯝꯄꯥꯅꯒꯔ ꯂꯥꯛꯇꯣꯏꯔꯥ ꯏꯁꯂꯥꯃꯥꯕꯥꯗ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯄꯆꯥꯎꯗꯤ ꯄꯆꯥꯎꯅ ꯑꯃꯨꯛ ꯋꯥꯠꯂꯤꯅꯦꯕ ꯑꯣ 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 ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯣ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯃꯩꯇꯩ ꯄꯥꯡꯒꯜ ꯅꯠꯇꯕ ꯄꯥꯡꯒꯜ ꯂꯥꯛꯀꯗꯣꯏꯁꯦ ꯀꯗꯥꯏꯋꯥꯏꯗꯩꯅꯣ ꯑꯗꯨ ꯀꯌꯥꯝ ꯂꯥꯞꯄ ꯃꯐꯝꯅꯣ ꯖꯤꯔꯣꯗꯩ ꯃꯔꯤ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯉꯥꯛ ꯉꯥꯏꯈ꯭ꯔꯦ ꯃꯣꯏꯒꯤ ꯐꯟꯖꯥꯝ ꯁꯥꯡ ꯇꯥꯔ ꯃꯣꯏꯕꯨꯡ ꯀꯥꯏꯅ ꯃꯩꯇꯩ ꯈꯨꯟ ꯐꯪꯒꯅꯤ ꯃꯣꯡꯕꯨꯡꯗꯣ ꯃꯣꯡꯕꯨꯡ ꯌꯥꯝ ꯏꯔꯥꯡ ꯊꯣꯛꯏꯗꯣ ꯐꯔꯤꯅꯦ ꯑꯣꯖꯥ ꯆꯠꯂꯁꯤꯅꯤ ꯀꯩꯅꯣꯗ ꯏꯆꯦꯜꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯣꯇꯦꯜꯗꯨꯗꯒꯤ ꯖꯤꯔꯤꯕꯥꯝ ꯑꯩꯈꯣꯏꯒꯤ ꯕꯥꯎꯄꯨꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯔꯣꯝꯗ ꯍꯥꯏꯒꯠꯆꯔꯦ ꯍꯥꯏꯕꯗꯤ ꯑꯋꯥꯡ ꯄꯥꯡꯅꯅꯤ ꯑꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇꯗꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕꯁꯤꯒꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯇꯗꯤ ꯌꯨꯝꯁꯤ ꯀꯌꯥ ꯂꯩꯇꯦ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅ ꯅꯝꯃꯤ ꯌꯨꯝ ꯂꯩꯇꯕ ꯁꯨꯡꯂꯩꯃꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯈꯔ ꯄꯥꯅ ꯑꯃꯁꯨꯡ ꯂꯟꯅ ꯂꯩ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯄꯔꯦꯡ ꯌꯨꯝꯁꯤ ꯀꯨꯡꯅ ꯁꯤ ꯗꯤꯕꯣꯡꯒꯤꯅꯤ ꯗꯤꯕꯣꯡꯁꯤ ꯃꯩꯇꯩ MLA ꯑꯍꯨꯝ ꯀꯣ ꯁꯤꯅꯥꯝ ꯕꯤꯖꯣꯏ ꯖꯤꯔꯤ ꯕꯤꯖꯣꯏ ꯍꯥꯏꯔ ꯈꯪꯅꯈꯤꯕ ꯑꯗꯒꯤ ꯖꯤꯔꯤ ꯗꯦꯕꯦꯟ ꯍꯥꯏꯔ ꯈꯪꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯝ ꯗꯦꯕꯦꯟꯗ꯭ꯔꯣ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯃꯊꯪꯗ ꯕꯤꯔꯦꯟꯁꯦ ꯑꯍꯣꯡ ꯁꯪꯕꯝ ꯑꯍꯣꯡꯕꯝ ꯑꯁꯥꯡꯕꯝ ꯕꯤꯔꯦꯟ ꯀꯩꯅꯣ ꯂꯩꯔꯦ ꯄꯣꯛꯈꯤꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯤꯕꯣꯡꯒꯤ ꯈꯨꯟꯁꯤ ꯁꯨꯃꯥꯏꯅ ꯇꯥꯏ ꯑꯗꯣ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤ ꯑꯌꯥꯝꯕꯁꯤ ꯗꯤꯕꯣꯡꯗꯒꯤ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯧꯖꯤꯛ ꯑꯣꯖꯥꯁꯨ ꯀꯣꯂꯦꯖꯒꯤ ꯑꯣꯖꯥ ꯑꯣꯏꯕ 13 13ꯁꯤ ꯀꯔꯤ ꯁꯕꯖꯦꯛꯀꯤ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔꯤ ꯑꯗꯒꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯤꯅ ꯈꯔ ꯌꯥꯝꯃꯦꯕ ꯃꯅꯤꯄꯨꯔꯤꯗꯤ ꯑꯩꯅ ꯈꯪꯖꯕꯗ ꯆꯤꯡꯒꯦꯔꯕꯣꯟ ꯅꯤꯉꯣꯜ ꯃꯅꯤꯄꯨꯔꯤ ꯑꯣꯖꯥ ꯑꯣꯏꯕꯤ ꯁꯣꯝꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄꯒꯁꯨ ꯂꯩꯔꯦꯅ ꯁꯤꯅꯤ ꯗꯤꯕꯣꯡꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯤ ꯌꯥꯝ ꯐꯖꯅ
ꯖꯤꯔꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯗꯤꯕꯣꯡꯁꯤꯅ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯤ ꯃꯑꯣꯡ ꯇꯥꯅ ꯂꯩꯕ ꯃꯥꯜꯂꯤ ꯁꯨꯔꯖ ꯆꯀ꯭ꯔ ꯑꯦꯋꯥꯔꯗꯤꯒꯁꯨ ꯂꯩꯔꯦ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯀꯩꯅꯣꯗ ꯁꯨꯔꯖ ꯆꯀ꯭ꯔ ꯑꯦꯋꯥꯔꯗꯤꯒ ꯁꯨꯔꯖ ꯆꯀ꯭ꯔ ꯑꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯔꯦꯡꯇ ꯂꯩꯔꯤ ꯃꯥꯗꯤ ꯃꯥꯁꯤ ꯀꯔꯤꯅꯣ ꯑꯩ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯗꯤꯐꯦꯟꯁꯤꯞ ꯍꯥꯏꯅꯕ ꯑꯣ ꯗꯤꯕꯣꯡ ꯒꯣꯔꯃꯦꯟ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯔꯦ ꯆꯠꯄꯤꯌꯨ ꯌꯥꯅꯤ ꯆꯠꯄꯤꯌꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯧ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯁꯤ ꯀꯗꯥꯏ ꯁꯤꯔꯣ ꯑꯃꯨꯛꯀ ꯂꯥꯏ ꯍꯔꯥꯎꯕ ꯂꯩꯍꯧꯔꯦ ꯊꯧꯕꯤꯌꯨ ꯀꯩꯅꯣꯒꯤꯗꯨꯔꯣ ꯃꯟꯗꯤꯔ ꯑꯃ ꯂꯩꯍꯧꯕꯗꯣ ꯀꯔꯤꯒꯤ ꯂꯥꯏꯕꯨꯡꯅꯣ ꯑꯗꯨꯕꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯈꯣꯔꯤ ꯐꯥꯕ ꯈꯣꯏꯔꯤ ꯐꯥꯕꯒꯤ ꯑꯣ ꯑꯣꯏꯗ꯭ꯔꯣ ꯌꯥꯔꯦ ꯆꯠꯄꯤꯌꯨ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯂꯝꯗꯤ ꯑꯗꯨꯝ ꯍꯥꯡꯉꯤꯅꯦ ꯂꯝꯗꯤ ꯃꯔꯥꯡ ꯀꯥꯏꯔꯤꯕ ꯂꯝꯗꯤ ꯁꯤ ꯖꯤꯔꯤ ꯇꯨꯔꯦꯟꯒꯤ ꯃꯄꯥꯟꯗꯅꯤ ꯑꯩꯈꯣꯏ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯇꯥꯔꯤꯕꯁꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯧꯕꯨꯛ ꯂꯝꯗꯤ ꯌꯥꯝꯅ ꯏꯆꯦꯜ ꯀ꯭ꯂꯕ ꯌꯧꯔꯦ ꯗꯤꯕꯣꯡꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯏꯆꯦꯜ ꯀ꯭ꯂꯕ ꯂꯩꯔꯦ ꯏꯆꯦꯜ ꯀ꯭ꯂꯕꯇ ꯃꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯅꯍꯥꯔꯣꯜꯁꯤꯡ ꯀꯔꯤꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯔ ꯎꯅꯖꯒꯦ ꯏꯆꯦꯜ ꯀ꯭ꯂꯕ ꯅꯨꯡꯁꯥꯁꯤ ꯆꯞ ꯃꯥꯟꯅꯅ ꯌꯩꯁꯤꯜꯂꯦ ꯑꯗꯣ ꯗꯤꯕꯣꯡꯒꯤ ꯏꯆꯦꯜ ꯀ꯭ꯂꯕ ꯗꯤꯕꯣꯡ ꯖꯤꯔꯤꯕꯥꯝ ꯍꯥꯏꯅ ꯑꯅꯨꯋꯦꯜ ꯁ꯭ꯄꯣꯔꯠ ꯃꯤꯠꯁ ꯇꯧꯕꯁꯤ ꯗ 42nd ꯆꯍꯤ 92ꯔꯛ ꯁꯨꯕ ꯑꯅꯨꯋꯦꯜ ꯁ꯭ꯄꯣꯔꯠꯁ ꯂꯤꯇꯔꯦꯔꯤ ꯑꯦꯟ ꯀꯜꯆꯔꯦꯜ ꯃꯤꯠ 2025 ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯗꯤꯕꯣꯡꯒꯤ ꯏꯆꯦꯜ ꯀ꯭ꯂꯕꯁꯤ ꯏꯁꯇꯥꯕ꯭ꯂꯤꯁ ꯏꯟ 1957ꯗ ꯂꯤꯡꯈꯠꯂꯦ ꯑꯗꯨꯒ ꯔꯦꯁꯇꯥꯔ ꯇꯧꯕꯗꯤ ꯌꯥꯝ ꯀꯣꯟꯅ ꯇꯧꯏꯅ 1975ꯗ ꯇꯧꯏ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯁꯤꯗ ꯃꯇꯝꯗꯨꯒꯤ ꯑꯍꯟꯁꯤꯡꯗꯨꯅ ꯔꯦꯁꯇꯥꯔꯒꯤ ꯀꯔꯤ ꯋꯥꯈꯜꯒꯁꯦ ꯂꯩꯕꯖꯥꯠ ꯅꯠꯇꯦꯗ ꯑꯣ ꯂꯩꯇꯕ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯅꯤ ꯆꯨꯝꯅ ꯃꯅꯤꯄꯨꯔꯗ ꯇꯧꯅꯔꯦ ꯏꯝꯐꯥꯜ ꯂꯣꯝꯗ ꯇꯧꯅꯔꯦ ꯀꯥꯏꯅ ꯀ꯭ꯂꯕ ꯑꯃ ꯂꯤꯡꯈꯠꯂꯁꯤ ꯀꯥꯏꯅꯒ ꯂꯤꯡꯈꯠꯂꯒ ꯀꯩꯅꯣꯗ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦꯕ ꯁꯤꯗꯤ 1957ꯗ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ 1975ꯗ ꯔꯦꯁꯇꯥꯔ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥꯅ ꯔꯦꯁꯇꯥꯔ ꯇꯧꯕ ꯍꯥꯏꯁꯦ ꯀꯌꯥꯁꯨ ꯈꯪꯗꯦ ꯑꯣꯖꯥ ꯃꯤꯡ ꯑꯃꯨꯛꯇ ꯑꯣꯖꯥ ꯑꯩ ꯃꯤꯡ ꯍꯤꯗꯥꯝ ꯃꯅꯤꯁꯤꯡ ꯀꯧꯏ ꯑꯣꯖꯥ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯝꯒꯦ ꯑꯣꯖꯥ ꯑꯩ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯅꯦ ꯑꯥꯔꯃꯤꯗ ꯀꯔꯤꯗ ꯂꯩꯕꯤꯔꯝꯒꯦ ꯑꯥꯔꯃꯤ AMCꯗ ꯑꯥꯔꯃꯤ ꯃꯦꯗꯤꯀꯦꯜ ꯑꯣ ꯍꯣꯏ ꯍꯣꯏ ꯃꯦꯗꯤꯀꯦꯜ ꯀꯣꯔꯗ ꯑꯣ ꯀꯔꯤꯅꯣ ꯁꯤꯗꯩꯁꯤꯗ ꯀꯣꯟ ꯐꯦꯡꯉꯤꯁꯤ ꯀꯩꯅꯣ ꯉꯔꯥꯡꯁꯤꯗ ꯆꯥꯝꯃ ꯀꯂꯞꯀꯤ ꯀ꯭ꯂꯕꯀꯤ ꯀ꯭ꯂꯕꯅ ꯊꯥꯕꯜ ꯆꯣꯡꯅꯦꯅ ꯇꯧꯔꯝꯕꯗꯨ ꯆꯣꯡꯗ꯭ꯔꯕꯣ ꯆꯣꯡꯗ꯭ꯔꯤ ꯏꯅꯥꯎ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯀꯣꯟꯖꯦꯝꯕꯝ ꯕꯤꯁꯦꯟꯖꯤꯠ ꯁꯤꯡ ꯕꯤꯁꯦꯟꯖꯦ ꯍꯧꯖꯤꯛ ꯀꯩ ꯇꯧꯔꯤꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯥꯁꯇꯔ ꯀꯩꯀꯥ ꯂꯣꯏꯔꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯕꯖꯦꯛꯇ ꯑꯩꯁꯦ ꯕꯣꯠꯅꯤ ꯑꯣꯅꯔꯁ ꯑꯣꯏꯕ ꯕꯣꯠꯅꯤ ꯑꯣꯅꯔꯁ ꯀꯥꯏ ꯇꯝꯃꯦ ꯑꯩꯁꯦ DUꯗ ꯇꯝꯃꯦ ꯍꯤꯟꯗꯨ ꯀꯣꯂꯦꯖꯇ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯄ꯭ꯔꯣꯁꯄꯦꯛ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯅꯦ ꯑꯗꯨ ꯑꯦꯅꯤꯋꯦ ꯅꯣꯏꯒꯤ ꯕ꯭ꯔꯗꯔ ꯏꯌꯥꯝꯕꯔꯣ ꯀꯩꯅꯣ ꯑꯃ ꯑꯥꯔꯃꯤ ꯂꯩꯔꯤꯁꯦ ꯁꯣꯜꯖꯔ ꯆꯀ꯭ꯔ ꯐꯪꯉꯦ ꯍꯥꯏꯁꯦ ꯃꯥꯅꯤ ꯃꯥꯁꯤ ꯀꯔꯤ ꯔꯦꯡꯇ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯤꯒꯦ ꯃꯥ ꯍꯧꯖꯤꯛ ꯃꯦꯖꯔ ꯑꯣꯏꯅ ꯃꯦꯖꯔ ꯑꯣꯏꯅ ꯀꯩꯅꯣ ꯕꯔꯩꯂꯤ UPꯗ ꯂꯩ ꯀꯔꯤ ꯔꯦꯖꯤꯃꯦꯟꯇ ꯂꯩꯒꯦ ꯃꯣꯏꯁꯦ ꯏꯟꯗꯤꯌꯟ ꯏꯌꯥꯔ ꯗꯤꯐꯦꯟꯁ ꯍꯥꯏꯇꯥꯔꯦ ꯏꯌꯥꯔ ꯗꯤꯐꯦꯟꯁꯇ ꯑꯣ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯀꯣꯟꯖꯦꯝꯕꯝ ꯕꯤꯖꯦꯟꯗ꯭ꯔ ꯀꯧꯏ ꯕꯤꯖꯦꯟꯗ꯭ꯔ ꯑꯣ 2000 ꯀꯌꯥꯗ ꯐꯪꯈ꯭ꯔꯤꯅꯣ ꯃꯥꯏ ꯁꯣꯔꯤꯌꯥ ꯆꯀ꯭ꯔꯁꯦ 20ꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏ ꯁꯤ ꯗꯤꯕꯣꯡꯒꯤꯅꯤ ꯗꯤꯕꯣꯡꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨ ꯖꯤꯔꯤꯕꯥꯝ ꯍꯥꯏꯔꯗꯤ ꯗꯤꯕꯣꯡꯁꯤꯗ ꯂꯣꯏ ꯂꯩꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯩꯈꯣꯏ ꯆꯟꯗ꯭ꯔꯌꯥꯟ 2ꯒꯤ ꯇꯤꯝꯒꯤꯗ ꯌꯥꯎꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯩ ꯀꯣꯟ ꯐꯦꯡꯕꯁꯤ ꯃꯩꯇꯩ ꯃꯌꯥꯡꯅꯦ ꯇꯧꯔꯤꯔꯣ ꯀꯩꯅꯣ ꯑꯅꯤꯃꯛ ꯃꯌꯥꯡꯂꯣ ꯁꯤꯅꯤ ꯃꯁꯤ ꯃꯩꯇꯩꯒꯤ ꯂꯥꯏꯅꯥꯅꯦ ꯏꯝꯐꯥꯜꯗꯗꯤ ꯇꯣꯛꯑꯦ ꯏꯝꯐꯥꯜꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞ ꯃꯦꯂꯥꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯕꯥꯃꯣꯟꯅ ꯁꯦꯠ ꯄꯨꯔꯦꯕ ꯅꯨꯄꯤ ꯆꯟꯗꯣꯟ ꯆꯋꯥ ꯆꯞ ꯆꯥꯅ ꯊꯤꯜꯂꯒ ꯃꯣꯏꯅ ꯍꯧꯖꯤꯛ ꯃꯤ ꯂꯩꯖꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯗꯣꯔꯤꯃꯤ ꯑꯗꯣ ꯕꯥꯃꯣꯟꯒ ꯗꯣꯈꯤꯅꯥꯁꯦ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯑꯗꯣ ꯕꯥꯃꯣꯟꯁꯤꯡꯅ ꯃꯣꯏꯒ ꯆꯞ ꯃꯥꯟꯅꯕꯗꯤ ꯕꯥꯃꯣꯟꯁꯤꯡꯅ ꯌꯥꯅꯤꯡꯗꯗꯅꯅꯦ ꯕꯥꯃꯣꯟꯁꯤꯡꯗꯩꯗꯤ ꯈꯔ ꯇꯥꯍꯜꯂꯤ ꯑꯗꯨꯅꯤ ꯁꯤ ꯑꯗꯨꯝ ꯃꯣꯏ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯗꯣꯈꯤꯅꯥꯁꯨ ꯆꯥꯎꯔꯦꯗ ꯆꯥꯎꯕꯅꯤꯅ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯏꯆꯦꯜꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯨ ꯈꯔ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨ ꯑꯩ ꯑꯃꯨꯛꯇꯪ ꯃꯣꯏ ꯎꯅꯖꯔꯒ ꯃꯄꯨꯡ ꯃꯤ ꯈꯔ ꯇꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯗꯤꯕꯣꯡꯒꯤ ꯏꯆꯦꯜ ꯀ꯭ꯂꯕ
ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯑꯣꯈꯥꯛ ꯀꯨꯏꯔꯕ ꯆꯍꯤꯗꯒꯤ ꯑꯩꯁꯨ ꯖꯤꯔꯤꯁꯤ 1979ꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯖꯔꯛꯑꯕꯅꯤ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯑꯕꯅꯤ ꯃꯥꯒꯤ ꯃꯅꯨꯡꯁꯤ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯑꯣꯖꯥ ꯑꯁꯣꯛ ꯀꯅꯥꯅꯣꯝ ꯌꯥꯎꯕꯤꯕꯗꯤ ꯐꯩ ꯑꯩꯅ ꯄꯉꯥꯡ ꯉꯥꯡꯊꯣꯛꯈ꯭ꯔꯒ ꯁꯤ ꯇꯧꯔꯤꯁꯦ ꯀ꯭ꯂꯕꯀꯤ ꯃꯅꯨꯡꯅꯤ ꯀꯝꯄ꯭ꯌꯨꯇꯔ ꯂꯩ ꯄꯣꯗꯤꯌꯝ ꯂꯩ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯂꯣꯏꯅ ꯂꯩ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯀꯔꯤꯅꯣ ꯑꯣ ꯍꯥꯟꯅ ꯄꯥꯏꯔꯝꯕꯁꯤꯡꯒꯤ ꯂꯤꯁ ꯑꯗꯨꯗꯤ ꯎꯗ꯭ꯔꯦ ꯈꯔ ꯄꯤꯛꯃꯜꯂꯦ ꯈꯔ ꯆꯥꯎꯅ ꯇꯧꯕ ꯐꯩ ꯁꯤꯒꯤꯁꯦ ꯌꯥꯝꯃꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯔꯤ ꯂꯩ ꯑꯗꯒꯤ ꯖꯤꯝꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤ ꯀꯅꯥꯅ ꯄꯤꯔꯤꯅꯣ ꯁꯤꯕꯣ ꯃꯁꯤ ꯑꯃꯨꯛꯇ ꯑꯣꯖꯥ ꯑꯁꯣꯛꯇꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯖꯤꯝꯒꯤ ꯀꯩꯅꯣꯁꯤ ꯐꯖꯅ ꯂꯩ ꯑꯗꯨꯕꯨ ꯅꯍꯥꯔꯣꯜꯁꯤꯡ ꯍꯧꯖꯤꯛꯀꯤ ꯑꯌꯨꯛꯀꯤ ꯃꯇꯝꯁꯤꯗ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯀꯔꯤꯝꯇ ꯊꯣꯛꯂꯛꯄ ꯎꯗꯦ ꯁꯨꯃꯥꯏꯅ ꯇꯥꯗꯅ ꯂꯩ ꯃꯁꯤꯁꯨ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯃꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤꯡꯁꯦꯟꯒꯥꯁꯤ ꯖꯤꯝꯒꯤ ꯃꯤꯡꯁꯦꯟꯒꯥꯁꯨ ꯂꯩꯔꯤ ꯑꯗꯨ ꯃꯤꯡꯁꯦꯟꯁꯤ ꯀꯥꯏꯔꯦ ꯇꯧꯔꯤꯁꯦ ꯃꯁꯤ ꯄꯩꯁా ꯆꯪꯅ ꯇꯥꯗꯅ ꯂꯦꯝꯅ ꯇꯥꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯝꯕꯦꯜ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯂꯩꯕꯥꯛꯇꯁꯨ ꯇꯥꯗꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯦ ꯃꯁꯤꯃ ꯃꯦꯟꯇꯦꯅꯦꯟꯁ ꯀ꯭ꯂꯕ ꯑꯃꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯍꯥꯏꯁꯤ ꯅꯍꯥꯔꯣꯜ ꯊꯋꯥꯏ ꯌꯥꯎꯔꯒ ꯂꯩꯒꯗꯕꯅꯤ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯕꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯜ ꯀ꯭ꯂꯕꯀꯤ ꯂꯝꯄꯥꯛꯇ ꯊꯥꯕꯜ ꯆꯣꯡꯕꯒꯗꯤ ꯌꯥꯝ ꯐꯖꯅ ꯆꯣꯡꯕꯁꯦ ꯑꯩ ꯃꯃꯥꯡꯗ ꯊꯦꯡꯅꯖꯈ꯭ꯔꯦ ꯑꯗꯨ ꯉꯁꯤ ꯍꯌꯦꯡꯃꯛꯁꯨ ꯊꯥꯕꯜ ꯆꯣꯡꯅꯦꯅ ꯇꯧꯔꯝꯕ꯭ꯔꯥ ꯑꯗ ꯑꯊꯤꯡꯕ ꯀꯔꯤ ꯂꯩꯌꯦꯅ ꯊꯥꯕꯜꯗꯤ ꯆꯣꯡꯉꯔꯣꯏ ꯍꯥꯏ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯨ ꯂꯩ ꯁꯤꯁꯨ ꯂꯥꯏꯕ꯭ꯔꯦꯔꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯥꯝ ꯃꯣꯠꯅ ꯑꯃꯨꯛ ꯐꯥꯎ ꯃꯤꯅꯒꯗꯤ ꯄꯪꯄꯤ ꯄꯤꯔꯝꯒꯅꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯒꯤ ꯀꯩꯅꯣꯗꯩꯒꯁꯨ ꯐꯪꯉꯝꯗꯕ ꯌꯥꯝ RLFꯀꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯥ ꯔꯥꯝ ꯃꯣꯍꯟ ꯔꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯐꯥꯎꯟꯗꯦꯁꯟꯗꯒꯤ ꯂꯥꯏꯔꯤꯛꯀꯁꯨ ꯐꯪꯉꯝꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯊꯝꯃꯤꯕ ꯃꯑꯣꯡꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯂꯥꯏꯔꯤꯛ ꯄꯥꯕꯤꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯀ꯭ꯂꯕꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯆꯦꯜ ꯀ꯭ꯂꯕꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯇꯦ ꯃꯁꯤꯃ ꯃꯊꯪ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ 12 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯦꯄ꯭ꯔꯤꯜ ꯏꯪ ꯀꯨꯝꯖꯥ 2015 ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯉꯁꯥꯏꯈꯩ ꯆꯥ ꯅꯨꯡ ꯊꯛꯇꯅ ꯏꯆꯦꯜ ꯀ꯭ꯂꯕ ꯗꯤꯕꯣꯡꯒꯤ ꯏꯆꯦꯜ ꯀ꯭ꯂꯕꯀꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯅꯍꯥꯔꯣꯜꯁꯤꯡ ꯐꯝꯃꯤꯟꯅꯖꯗꯅ ꯑꯩ ꯈꯤꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯒꯦꯅ ꯂꯥꯛꯆꯕꯗꯨ ꯂꯩꯖꯕꯅꯤ ꯍꯧꯖꯤꯛ ꯄꯨꯡ 9:30 ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯅꯨꯡꯗ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕ ꯎꯠꯆꯈꯤꯕ ꯏꯆꯥꯏ ꯆꯥꯏꯗꯅ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯗꯅ ꯃꯌꯥꯝ ꯐꯝꯕꯤꯔꯦ ꯑꯩ ꯃꯌꯥꯝꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯅꯤ ꯑꯗ ꯑꯩ ꯉꯁꯥꯏ ꯎꯖꯗꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯤ ꯑꯆꯧꯕ ꯑꯃ ꯅꯧꯅ ꯂꯩꯕꯅꯦ ꯍꯥꯏꯅ ꯀ꯭ꯂꯕꯀꯤ ꯌꯥꯝꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯗꯤ ꯌꯥꯝ ꯆꯞ ꯆꯥꯅ ꯃꯔꯥꯡ ꯀꯥꯏꯔꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯑꯩꯅ ꯈꯪꯖꯗꯕ ꯑꯩ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯗꯒꯤ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯖꯒꯦ ꯄ꯭ꯔꯁꯤꯗꯦꯟꯁꯤꯕꯨ ꯀꯅꯥ ꯑꯗꯨꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯝ ꯐꯝꯕꯤꯌꯨ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯒꯤ ꯃꯤꯡ ꯆꯣꯡꯊꯥꯝ ꯃꯨꯀꯦꯜ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯕꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧ ꯄꯨꯖꯔꯤ ꯆꯍꯤ 3ꯒꯤ ꯇꯦꯟꯌꯣꯔ ꯑꯣꯏꯅ 2024ꯒꯤ ꯂꯣꯏꯔꯝꯗꯥꯏꯗꯒꯤ ꯄꯨꯖꯔꯛꯄꯅꯤ ꯍꯧꯖꯤꯛ 2026ꯀꯤ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯨꯛ ꯑꯩꯒꯤ ꯇꯥꯝ ꯂꯣꯏꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯒꯤ ꯑꯣꯏꯗ ꯐꯝꯃꯤꯁꯤꯅ ꯑꯩꯒꯤ ꯃꯤꯡ ꯌꯨꯝꯅꯥꯝ ꯕꯤꯗꯤꯠ ꯁꯤꯡ ꯑꯩꯁꯨ ꯀ꯭ꯂꯕꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯦꯟꯌꯣꯔ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ 3 years ꯇꯦꯟꯌꯣꯔꯅꯤ 2024 ꯑꯣꯛꯇꯣꯕꯔ ꯂꯅꯥꯏ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯩ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯇꯧꯋꯦ ꯐꯩꯌꯦ ꯃꯩꯇꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯤ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯅ ꯑꯗꯒꯤ ꯅꯥꯀꯟꯗ ꯑꯣꯖꯥ ꯃꯅꯤ ꯐꯝꯕꯤꯔꯦ ꯑꯗꯒꯤ ꯑꯣꯖꯥ ꯃꯅꯤꯒꯤ ꯃꯊꯪꯗ ꯅꯍꯥꯟ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯗ ꯊꯦꯡꯅꯖꯕ ꯏꯅꯥꯎꯃꯤꯡꯗꯣ ꯀꯔꯤ ꯅꯣꯡꯊꯣꯝꯕꯝ ꯃꯣꯍꯦꯟ ꯁꯤꯡ ꯅꯣꯡꯊꯣꯝꯕꯝ ꯃꯣꯍꯦꯟ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯖꯨꯋꯦꯜ ꯅꯣ ꯏꯆꯥꯅꯨꯄꯥꯗꯣ ꯖꯨꯋꯦꯜ ꯅꯣ ꯑꯗꯒꯤ ꯑꯣꯖꯥ ꯑꯁꯣꯛꯇꯤ ꯈ꯭ꯋꯥꯏꯅ ꯈꯪꯕꯤꯔꯦ ꯑꯣꯖꯥ ꯑꯝꯇ ꯑꯣꯖꯥꯒꯤ ꯃꯤꯡꯅ ꯆꯥꯟꯗꯝ ꯕꯤꯔꯦꯟ ꯁꯤꯡ ꯑꯩ ꯍꯥꯟꯅ ꯀ꯭ꯂꯕꯁꯤꯒꯤꯁꯨ
ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯨꯡꯉꯥꯟꯕꯤ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯐꯥꯎꯟꯗꯔ ꯀꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯦ ꯀꯔꯤꯅꯣ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯍꯥꯏꯁꯦ ꯑꯣꯖꯥ ꯀꯔꯤ ꯀꯔꯤ ꯃꯅꯤꯄꯨꯔꯤ ꯗꯥꯟꯁ ꯅꯠꯇꯦ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯁꯦ ꯀꯔꯤ ꯀꯔꯤ ꯖꯒꯣꯏ ꯃꯈꯜ ꯇꯝꯕꯤꯔꯤꯅꯣ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯣꯛ ꯗꯥꯟꯁ ꯀ꯭ꯂꯥꯁꯤꯀꯦꯜ ꯗꯥꯟꯁ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯍꯥꯏꯗꯤ ꯔꯥꯁꯀꯨꯝꯕꯁꯨ ꯇꯝꯕꯤꯌꯨ ꯔꯥꯁꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯂꯣ ꯗꯥꯟꯁꯀꯨꯝꯕ ꯑꯩꯈꯣꯏ ꯏꯁꯥꯔꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯑꯗꯒꯤ ꯔꯥꯙꯥ ꯔꯇꯟꯒꯨꯝꯕ ꯂꯩꯗꯅ ꯑꯣꯖꯥꯒ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯂꯩ ꯃꯁꯤ JN ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗꯒꯤ ꯐꯪꯉꯤ ꯑꯗꯨꯗꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯄꯥꯁ ꯇꯧꯔꯛꯄ PG ꯄꯥꯁ ꯇꯧꯔꯛꯄ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯋꯥꯏꯒꯤ ꯖꯤꯔꯤꯒꯤ ꯑꯗꯨ ꯁꯥꯇ꯭ꯔ ꯑꯗꯨꯝ ꯊꯣꯛꯄ꯭ꯔꯣ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯍꯧꯖꯤꯛꯁꯦ 90ꯃꯨꯛ ꯂꯩ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯝꯃꯤꯅ ꯑꯄꯤꯛꯄꯗꯒꯤ ꯍꯧꯔꯒ ꯑꯗꯨ ꯐꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯑꯗꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯗꯤ ꯂꯥꯛꯄ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯒꯤ ꯗꯦꯕꯂꯞꯃꯦꯟꯒꯤꯗꯃꯛꯇꯗꯤ ꯒꯣꯔꯃꯦꯟꯗꯒꯤ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯃꯥꯏ ꯂꯥꯛꯆꯅꯤ ꯑꯣꯖꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯏꯆꯦꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯨꯝꯕꯤꯔꯣ ꯑꯣꯖꯥꯁꯨ ꯑꯣꯖꯥꯁꯨꯅ ꯁꯦꯀ꯭ꯔꯦꯇꯔꯤꯒꯁꯨ ꯑꯣꯏꯕꯤꯔꯛꯄ ꯃꯇꯝ ꯌꯥꯎꯈꯤꯕ꯭ꯔꯣ ꯏꯆꯦꯜ ꯀ꯭ꯂꯕꯁꯦ ꯏꯆꯦꯜ ꯀ꯭ꯂꯕꯁꯦ ꯌꯥꯝ ꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯂꯕ ꯑꯃꯅꯤ 1957ꯗ ꯂꯤꯡꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯁꯨ ꯑꯔꯤꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯜ ꯀ꯭ꯂꯕꯇ ꯁꯥꯟꯅꯔꯝꯕꯅꯤꯒ ꯍꯥꯏꯕ ꯀꯩꯅꯣꯁꯤꯡ ꯏꯆꯦꯜꯁꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤ ꯌꯥꯝ ꯇꯧꯋꯦꯕ ꯑꯩ ꯈꯪꯖꯩ ꯑꯗꯒꯤ ꯏꯆꯦꯜꯁꯨ ꯇꯧꯏ ꯑꯗꯨꯒ ꯑꯣꯖꯥ ꯑꯁꯣꯛ ꯍꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯁꯄꯣꯔꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯨ ꯇꯧꯏꯅꯦ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯀꯩꯅꯣꯝ ꯍꯥꯏꯇꯥꯔꯦ ꯏꯁꯄꯣꯔꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯨ ꯌꯥꯝ ꯇꯣꯔꯅꯥꯃꯦꯟꯁꯤꯡ ꯀꯔꯤꯁꯤꯡ ꯇꯧꯏ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗꯒꯤ ꯁꯨꯝꯕ ꯑꯃ ꯊꯣꯛꯂꯛꯑꯦ ꯁꯤꯗꯤ ꯑꯩꯅ ꯂꯥꯟꯕꯅ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯩꯗꯤ ꯇꯥꯖꯗ꯭ꯔꯤ ꯑꯗꯣ ꯃꯁꯤ ꯅꯠꯇꯦꯅꯦ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯃꯨꯛꯇ ꯈꯪꯕ ꯃꯥꯒꯤ ꯏꯟ ꯗꯤꯇꯦꯜꯁꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯖꯤꯔꯤꯕꯥꯝ ꯑꯣꯜ ꯁ꯭ꯄꯣꯔꯠꯁꯀꯤꯁꯤꯗ ꯑꯌꯥꯝꯕ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ 15 ꯏꯌꯔꯁꯀꯤ ꯂꯦꯚꯦꯜ ꯖꯨꯅꯤꯌꯔ ꯂꯦꯚꯦꯜ ꯐꯥꯎꯗꯤ ꯅꯦꯁꯅꯦꯜꯗ ꯁꯨꯝ ꯐꯪꯕ ꯉꯝꯃꯦꯕ ꯁꯤꯅꯤꯌꯔꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯪꯕ ꯉꯝꯗꯦ ꯃꯁꯤꯒꯤ ꯔꯤꯖꯟꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯀꯣꯆꯤꯡ ꯐꯦꯁꯤꯂꯤꯇꯤꯁꯦ ꯌꯥꯝ ꯋꯥꯠꯄ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯀ꯭ꯂꯕ ꯀ꯭ꯂꯕꯀꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯥꯎ ꯆꯥꯎꯅ ꯊꯥꯗꯕꯅꯤꯅ ꯇꯤꯝ ꯑꯃ ꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯦꯅꯤ ꯑꯥꯏꯇꯦꯝꯗ ꯁꯥꯟꯅꯕꯒꯤ ꯑꯥꯏꯇꯦꯝꯁꯤꯗ ꯑꯗꯨ ꯃꯗꯨꯒꯤ ꯄꯩꯁꯥꯁꯤ ꯊꯥꯗ ꯉꯝꯗꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯅꯣꯗ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯦꯚꯦꯜꯗ ꯌꯧꯉꯝꯗꯗꯅ ꯁꯦꯅꯤꯌꯔꯒꯁꯤꯗꯤ ꯅꯦꯁꯅꯦꯜ ꯐꯪꯕꯁꯤ ꯉꯝꯗꯦꯕꯅꯣ ꯑꯗꯣ ꯏꯆꯦꯜ ꯀ꯭ꯂꯕꯁꯤ ꯏꯝꯐꯥꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯂꯤꯛꯀ ꯌꯥꯎꯕꯒꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯏꯆꯦꯜ ꯀ꯭ꯂꯕꯁꯦ CC ꯃꯤꯠꯇ ꯑꯃꯨꯛꯇꯪ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯅ ꯃꯗꯨ 1918ꯗꯔ ꯀꯩꯅꯣ 18ꯗ ꯁꯣꯔꯤ 2014ꯗ ꯑꯩꯈꯣꯏ CC ꯃꯤꯠ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯦ ꯇꯤꯝ ꯑꯃꯒ ꯊꯣꯛꯑꯦꯗꯅ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯔꯥꯎꯟ ꯑꯃꯒ ꯀꯥꯔꯒ ꯃꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯒꯤ CC ꯃꯤꯠꯇ ꯇꯤꯝ ꯊꯣꯏꯕ ꯉꯝꯕ ꯀꯩꯅꯣꯁꯦ ꯑꯗꯨꯅ ꯑꯍꯥꯟꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯀꯩꯅꯣ ꯁꯤꯕꯣ ꯑꯗꯨ ꯁꯤꯁꯨ ꯏꯁꯇꯦꯠ ꯂꯤꯛ ꯌꯥꯎꯕ ꯉꯝꯗꯕ ꯍꯥꯏꯁꯦ ꯏꯆꯦꯜ ꯀ꯭ꯂꯕꯀꯨꯝꯕ ꯑꯔꯤꯕ 1957ꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯇꯁꯦꯡꯅ ꯏꯝꯐꯥꯜꯗ ꯏꯁꯇꯦꯠ ꯂꯤꯛꯇ ꯌꯥꯎꯔꯤꯕ ꯇꯤꯝꯁꯤꯡꯁꯦ ꯃꯣꯏꯒꯤ ꯑꯦꯝ ꯑꯦꯟ ꯑꯣꯕꯖꯦꯛꯁꯤ ꯐꯨꯠꯕꯣꯜ ꯗꯤꯕꯂꯞꯃꯦꯟꯇ ꯑꯣꯏꯅ ꯇꯧꯕ ꯏꯁꯄꯣꯔꯠꯁ ꯑꯣꯏꯔꯒꯁꯨ ꯐꯨꯠꯕꯣꯜꯁꯤꯗ ꯍꯣꯠꯅ ꯂꯩꯕ ꯑꯩꯈꯣꯏꯁꯤꯅ ꯃꯜꯇꯤꯄꯔꯄꯁ ꯑꯣꯏꯕ ꯐꯨꯠꯕꯣꯜꯁꯨ ꯇꯧꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤꯁꯨ ꯇꯧꯅꯤ ꯑꯗꯒꯤ ꯖꯒꯣꯏ ꯏꯁꯩꯒꯤꯗ ꯁꯨꯃꯥꯏꯅ ꯀꯔꯤꯀꯨꯂꯔꯁꯤ ꯃꯌꯥꯝ ꯑꯃ ꯇꯧꯁꯤꯜꯂꯛꯄꯅꯤꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯔꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯁꯦ ꯕꯥꯁꯀꯦꯠꯕꯣꯜꯁꯨ ꯇꯧꯏ ꯇꯧꯏ ꯑꯥꯏꯇꯦꯝ ꯈꯔꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯃꯦꯟꯂꯤ ꯐꯨꯠꯕꯣꯜꯁꯤꯗ ꯄꯩꯁꯥꯁꯤ ꯆꯥꯎꯅ ꯁꯝ ꯂꯥꯛꯁ ꯊꯥꯗꯕꯅꯤꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯊꯥꯗꯕ ꯉꯝꯗꯕꯅꯤꯅ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤ ꯉꯝꯃꯛꯇꯕꯅꯦꯕ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕꯒꯤ ꯂꯦꯚꯦꯜꯁꯤ ꯌꯧꯔꯛꯄ ꯉꯝꯗꯕ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯣꯔꯠꯁꯤꯁꯨ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯑꯃ ꯑꯣꯏꯅ ꯐꯨꯠꯕꯣꯜꯗꯒꯤ ꯀꯩꯅꯣ ꯑꯣꯏꯕꯁꯤ ꯌꯥꯝ ꯌꯥꯎꯔꯦ ꯑꯉꯥꯡꯁꯤꯡ ꯐꯔꯕ ꯍꯥꯏꯗꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯄꯃꯛ ꯅꯠꯇ꯭ꯔꯁꯨ ꯃꯄꯥꯟꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯇꯤꯝ ꯑꯃꯗ ꯁꯥꯟꯅꯕꯗ ꯃꯁꯥꯒꯤ ꯃꯄꯨꯟꯁꯤꯒꯤ ꯍꯤꯡꯕ ꯉꯝꯅꯕꯒꯤ ꯀꯩꯅꯣꯁꯤ ꯍꯦꯛꯇ ꯐꯪꯉꯦꯕ ꯑꯗꯨꯒꯤ ꯏꯝꯐꯥꯜꯗꯅ ꯍꯧꯖꯤꯛꯁꯦ ꯑꯦꯀꯥꯗꯃꯤꯁꯤ ꯌꯥꯝ ꯂꯤꯡꯈꯠꯂꯦꯕ ꯂꯤꯡꯈꯠꯂꯦ ꯑꯗꯩ ꯑꯃꯨꯛ ꯇꯤꯝꯒꯤ ꯕꯖꯦꯠꯁꯤ ꯌꯥꯝ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯔꯒ ꯄ꯭ꯂꯦꯌꯥꯔ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ ꯑꯗꯨ ꯄꯤ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯁꯤ ꯖꯤꯔꯤꯗꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯇꯧꯔꯤꯁꯤ ꯌꯥꯗ꯭ꯔꯤꯑꯕ ꯑꯗꯣ ꯌꯥꯗꯕꯁꯤ ꯌꯥꯅꯕꯁꯤ ꯀ꯭ꯂꯕꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯃꯅꯦꯟ ꯑꯦꯁꯦꯠ ꯈꯔ ꯂꯩꯔꯒꯗꯤ ꯉꯝꯃꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯑꯦꯁꯦꯠ ꯂꯩꯇ꯭ꯔꯤ ꯐꯥꯎꯗꯤ ꯃꯤꯉꯣꯟꯗꯒꯤ ꯈꯥꯏꯔꯒ ꯍꯥꯏꯗꯨꯗꯤ
ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯕꯅꯦ ꯑꯩꯈꯣꯏ ꯈꯥꯏꯔꯒ ꯇꯧꯔꯗꯤ ꯁꯨꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯀ꯭ꯂꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯃꯤꯡ ꯄꯟꯖꯗ꯭ꯔꯁꯨ ꯃꯁꯥꯒꯤ ꯚꯔꯥ ꯑꯣꯏꯅ ꯊꯥꯒꯤ ꯏꯟꯀꯝ ꯈꯔ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤ ꯑꯝꯐꯥꯃꯛ ꯃꯥꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇꯨꯗ ꯄꯩꯁꯥꯁꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣꯁꯨ ꯑꯗꯣ ꯏꯆꯦꯜꯒꯨꯝꯕ ꯑꯔꯤꯕꯁꯤꯁꯨ ꯀꯩꯅꯣ ꯇꯧ ꯇꯥꯏ ꯈꯔ ꯃꯥꯒꯤ ꯄꯥꯔꯃꯅꯦꯟ ꯑꯦꯁꯦꯠ ꯈꯔ ꯁꯦꯝꯒꯠꯄꯤꯅꯕꯗꯤ ꯍꯣꯠꯅꯕꯤꯕ ꯇꯥꯏꯅꯦ ꯃꯗꯨꯒꯤ ꯀꯣꯛ ꯊꯥꯗꯕꯗꯨꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯑꯗꯩ ꯀ꯭ꯂꯕ ꯑꯩ ꯅꯍꯥꯟ ꯎꯆꯥꯊꯣꯜ ꯆꯠꯆꯔꯨꯏ ꯂꯝꯕꯤꯒꯗꯤ ꯃꯅꯤꯄꯨꯔ ꯌꯧꯁꯤꯜꯂꯛꯄꯒꯤ ꯍꯧꯅꯕ ꯂꯝꯕꯤꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯔꯦ ꯃꯦꯟ ꯔꯣꯗꯇꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯛꯊꯣꯛꯄꯒꯤ ꯁꯦꯝꯕꯅꯤꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯍꯦꯛ ꯍꯥꯏꯖꯤꯟꯈꯤꯕ ꯎꯆꯥꯊꯣꯜ ꯆꯠꯄꯒꯤ ꯂꯝꯕꯤꯗꯨ ꯍꯦꯛ ꯍꯥꯏꯖꯤꯟꯕꯗꯩꯗꯤ ꯄꯨꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯔꯦꯕ ꯂꯝꯕꯤꯗꯨ ꯃꯅꯤꯄꯨꯔꯒꯤꯅ ꯑꯗꯒꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅꯤ ꯀꯥꯏꯅ ꯂꯩꯍꯧꯔꯤꯕ ꯀꯝꯄ꯭ꯂꯦꯛꯁꯇꯨ ꯑꯇꯩ ꯂꯝ ꯑꯩ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯐꯅꯌꯥꯝ ꯑꯁꯥꯝꯒꯤ ꯃꯅꯨꯡꯗ ꯐꯅꯌꯥꯝ ꯆꯠꯆꯔꯦ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯑꯣꯐꯤꯁ ꯀꯥꯅ ꯃꯦꯘꯥꯂꯣꯏꯗꯒ ꯆꯠꯆꯕꯗ ꯀꯩꯅꯣꯅꯦ ꯏꯒꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁ ꯀꯥꯗꯨꯗ ꯇꯧꯔꯤꯕ ꯑꯗꯒꯤ ꯔꯦꯟꯖꯔ ꯑꯃꯒꯤ ꯑꯣꯐꯤꯁ ꯀꯝꯄ꯭ꯂꯦꯛꯁꯇꯒ ꯇꯧꯔꯤꯕ ꯑꯉꯛꯄ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯩꯅꯣꯝ ꯇꯧꯏ ꯎꯆꯥꯊꯣꯜꯗꯁꯨ ꯒ꯭ꯔꯥꯎꯟꯒ ꯐꯖꯅ ꯂꯩꯔꯒ ꯀ꯭ꯂꯕ ꯑꯃ ꯎꯖꯔꯛꯏ ꯀꯔꯤꯅꯣ ꯀ꯭ꯂꯕ ꯄꯥꯏꯑꯣꯅꯤꯌꯔꯁ ꯀ꯭ꯂꯕ ꯑꯁꯨꯝꯕ ꯀ꯭ꯂꯕꯁꯤ ꯖꯤꯔꯤꯕꯥꯝꯗ ꯀꯌꯥꯝ ꯂꯩꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯗ ꯀꯩꯅꯣꯗ ꯀ꯭ꯂꯕꯇꯤ ꯌꯥꯝꯃꯤ ꯌꯥꯝꯕꯁꯦ ꯈꯔ ꯆꯍꯤ ꯑꯃꯅꯤ ꯇꯧꯔꯝꯃꯦ ꯐꯪꯁꯟ ꯇꯧꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯦꯠ ꯇꯧꯔꯤꯕ ꯀ꯭ꯂꯕꯁꯤ 63 ꯁꯨꯕꯖꯥꯠꯅꯤ ꯑꯗꯒꯤ ꯐꯪꯁꯟꯁꯤ ꯇꯧꯗꯕ ꯑꯗꯣ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏ ꯇꯧꯔꯤꯁꯦ ꯈꯔ ꯑꯥꯎꯠ ꯇꯥꯎꯟ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯋꯥꯏ ꯃꯌꯣꯟꯁꯤ ꯈꯔ ꯂꯩ ꯃꯉꯥꯏ 10 ꯀꯨꯟ ꯑꯃ ꯁꯤ ꯅꯠꯇꯅ ꯀꯩꯅꯣꯁꯤ ꯌꯥꯝ ꯇꯧꯗꯦ ꯃꯁꯤ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯖꯤꯝ ꯑꯃ ꯑꯩ ꯂꯦꯝꯅ ꯇꯥꯕꯗꯧꯅ ꯂꯩꯕ ꯎꯖꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯁꯤ ꯀꯔꯤꯒꯤꯅꯣ ꯂꯅꯥꯏ ꯑꯣꯏꯅ ꯂꯩꯀꯥꯏꯒꯤꯅꯦꯕ ꯑꯁꯤꯒꯤ ꯗꯥꯏꯃꯟ ꯖꯤꯝꯁꯦ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯨꯝꯕ ꯑꯩꯈꯣꯏ ꯊꯤꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯧꯗꯣꯛꯈꯤꯕ 1994ꯗ ꯍꯧꯗꯣꯛꯈꯤꯕꯅꯦꯕꯀꯣ ꯑꯟꯗꯔ ꯔꯦꯁꯤꯗꯦꯟ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏ ꯕꯦꯅꯔ ꯃꯈꯥꯗ ꯇꯧꯕ ꯃꯥꯒꯤ ꯑꯣꯇꯣꯅꯣꯃꯤ ꯑꯣꯏꯕ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ ꯃꯥꯒꯤ ꯑꯣꯇꯣꯅꯣꯃꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯅ ꯄꯨꯔꯥ ꯑꯣꯇꯣꯅꯣꯃꯤ ꯄꯤꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯇꯧꯕꯇꯕꯨ ꯀ꯭ꯂꯕꯀꯤ ꯃꯈꯥꯗꯗꯤ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯖꯤꯔꯤꯕꯥꯝꯁꯦ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯖꯤꯝꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯕꯅꯦꯕ ꯖꯤꯝꯁꯦ ꯖꯤꯔꯤꯕꯥꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ 2-3 ꯍꯦꯟꯅ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯖꯤꯔꯤꯒ ꯑꯃꯠꯇ ꯉꯥꯏꯕ ꯖꯤꯝꯗꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯑꯞꯗꯦꯠ ꯇꯧꯔꯛꯄ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯝꯒꯤ ꯄꯥꯏꯔꯤꯕ ꯃꯦꯝꯕꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯞ ꯇꯧꯕ ꯉꯝꯗꯦ ꯑꯦꯛꯇꯤꯞ ꯇꯧꯕ ꯍꯥꯏꯗꯤ ꯑꯞꯗꯦꯠ ꯇꯧꯕ ꯉꯝꯗꯕ ꯑꯗꯣ ꯑꯞꯗꯦꯠꯇꯣ ꯇꯧꯒꯗꯕꯗꯤ ꯀꯟꯅ ꯍꯣꯠꯅꯔꯦꯕꯀꯣ ꯑꯦꯁꯦ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯁꯥꯏꯠꯇꯒꯤꯁꯨ ꯁꯞꯄꯣꯔꯠ ꯄꯤꯔꯒ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯖꯤꯔꯤꯕꯥꯝꯁꯦ ꯑꯩꯈꯣꯏꯅ ꯕꯣꯔꯗꯔꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯗ꯭ꯔꯒꯇꯤ ꯌꯥꯝꯅ ꯃꯣꯏ ꯍꯥꯏꯗꯤ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯒꯤ ꯃꯐꯝ ꯑꯃꯗꯤ ꯄꯨꯔꯥ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯤꯁꯤꯡꯁꯦ ꯗ꯭ꯔꯒ ꯆꯥꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯄ ꯊꯤꯡꯕꯗꯤ ꯉꯝꯗꯕ ꯍꯧꯖꯤꯛ ꯊꯤꯡꯕꯒꯤ ꯋꯦꯁꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯖꯤꯝꯁꯤ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯟꯗꯝꯗ ꯂꯤꯡꯈꯠꯈꯤꯕꯅꯤ ꯑꯗꯣ ꯁꯥꯟꯅꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯑꯉꯥꯡꯕꯨꯗꯤ ꯁꯥꯟꯅꯔꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯒ ꯏꯝꯐꯥꯜꯒꯗꯤ ꯐꯖꯅ ꯆꯥꯟꯅꯗ꯭ꯔꯦꯕ ꯑꯗꯨꯝ ꯁꯦꯝꯒꯠꯂꯛꯀꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯁꯥ ꯊꯝꯖꯩ ꯈꯔ ꯇꯥꯗꯅ ꯂꯩꯔꯤꯕ ꯃꯥꯅ ꯌꯣꯠꯂꯤꯁꯤꯗꯤ ꯀꯣꯂꯤꯡ ꯀꯥꯕ ꯄꯣꯠꯁꯛꯅꯤ ꯖꯪ ꯍꯥꯏꯒꯠꯄꯗꯨ ꯇꯥꯗꯅ ꯈꯣꯠꯇꯅ ꯂꯩꯔꯤꯕ ꯃꯆꯥꯛꯁꯤꯡꯁꯤ ꯄꯥꯝꯃꯨꯖꯩ ꯑꯗꯨ ꯅꯍꯥꯔꯣꯟꯁꯤꯡ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤ ꯃꯣꯇꯤꯚꯦꯠ ꯇꯧꯕ ꯑꯃꯗꯤ ꯆꯪꯉꯤ ꯁꯤ ꯍꯥꯏꯅ ꯆꯨꯝꯅꯒꯤ ꯃꯥꯅ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯩ ꯅꯠꯇꯕ ꯍꯛꯆꯥꯡꯒꯤꯗꯃꯛꯇ ꯑꯣꯏꯅꯁꯨ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯒ ꯑꯩꯈꯣꯏꯅ ꯆꯠꯆꯕꯁꯤꯗ ꯌꯥꯝ ꯅꯤꯡꯕ ꯀꯥꯏꯖꯕ ꯑꯩ ꯈꯨꯟꯗ ꯍꯥꯏꯖꯔꯝꯃꯤ ꯈꯨꯟꯒꯤ ꯍꯧꯖꯤꯛꯇꯤ ꯂꯝ ꯃꯔꯥꯡ ꯀꯥꯏꯔꯤ ꯁꯥꯟꯅꯕꯨꯡ ꯑꯃ ꯀꯟꯕꯤꯌꯣꯅ ꯃꯣꯏ ꯍꯧꯖꯤꯛ ꯂꯧꯕꯨꯛꯇ ꯁꯥꯟꯅꯔꯦ ꯂꯧꯕꯨꯛ ꯂꯣꯏꯈꯤꯕꯩ ꯂꯣꯏꯔꯦ ꯑꯩ ꯁꯥꯟꯅꯕ ꯇꯧꯔꯤꯁꯦ ꯑꯩꯅ ꯑꯆꯧ ꯌꯥꯝꯅ ꯀꯁꯥꯔꯒꯤꯗ ꯈꯨꯟ 60-70 ꯆꯠꯂꯛꯄꯁꯤ ꯑꯣꯟꯂꯤ ꯒ꯭ꯋꯥꯂꯤ ꯄꯥꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯖꯥꯔꯤꯕꯣꯟꯗ ꯃꯣꯏ ꯑꯉꯥꯡꯁꯤꯡ ꯆꯦꯄꯥꯛ ꯇꯥꯀ꯭ꯔꯣ ꯑꯃ ꯄꯨꯔꯥ ꯁꯥꯟꯅꯕꯨꯡꯗ ꯁꯥꯟꯅꯕ ꯑꯃ ꯊꯦꯡꯅꯖꯔꯛꯏ ꯑꯗꯒꯤ ꯁꯣꯝꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯥꯃꯔꯪꯒꯥꯗ ꯅꯦꯁꯅꯦꯜ ꯀꯣꯆ ꯑꯃ ꯂꯩ ꯃꯥꯅꯦ ꯃꯥꯒꯤꯗ ꯑꯟꯗꯔ 16ꯒ 17ꯒꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃ ꯀꯩꯅꯣ ꯃꯣꯏꯗꯨꯃ ꯄꯨꯔꯥ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯅꯤ ꯁꯤ ꯑꯅꯤꯈꯛꯁꯤ ꯊꯦꯡꯅꯩ ꯑꯇꯩꯗꯤ ꯑꯃ ꯂꯧꯕꯨꯛ ꯍꯦꯛ ꯁꯨꯕ ꯂꯣꯏꯈꯤꯕꯗ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯣ ꯏꯆꯦꯜꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯁꯨ ꯂꯩꯇꯦꯅꯦ ꯑꯗꯨꯗꯤ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯌꯥꯗ꯭ꯔꯦꯗꯤ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯇꯥꯡꯈ꯭ꯔꯕꯗꯨꯗꯩꯗ ꯃꯁꯥꯒꯤ ꯁꯥꯟꯅꯕꯨꯡꯁꯤ ꯂꯣꯏ ꯀꯟꯅꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗꯤ ꯇꯥꯡꯉꯦꯕ ꯂꯝꯁꯦ ꯏꯚꯟ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯀꯣꯟꯖꯝ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯍꯥꯏꯁꯦ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯄꯨꯡꯖꯥꯎ ꯑꯣꯏꯅ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃ ꯀꯜꯍꯧꯗꯅ ꯍꯧꯖꯤꯛ
ꯃꯅꯤꯄꯨꯔꯒꯤ ꯐꯨꯠꯕꯣꯜ ꯃꯦꯞꯇ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯐꯨꯠꯕꯣꯜ ꯃꯦꯞꯇ ꯌꯥꯎꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯖꯤꯔꯤꯒꯨꯝꯕ ꯍꯣꯡꯉꯤꯁꯦ ꯈꯤꯇꯪ ꯆꯠꯊꯣꯛꯆꯔꯁꯨ ꯂꯝ ꯑꯆꯧꯕ ꯑꯃ ꯀꯟꯕꯤꯗ꯭ꯔꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯎꯔꯒ ꯅꯍꯥꯔꯣꯜꯁꯤꯡꯒ ꯇꯥꯟꯅꯔꯒ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯣꯏ ꯀꯩꯅꯣꯗ 1957ꯗꯒꯤ ꯂꯤꯡꯉꯛꯑꯕ ꯏꯆꯦꯜ ꯀ꯭ꯂꯕ ꯗꯤꯕꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤꯗꯤ ꯗꯤꯕꯣꯡ ꯍꯥꯏꯔꯒ ꯖꯤꯔꯤꯕꯥꯝꯅꯦꯅ ꯑꯩꯈꯣꯏꯗꯤ ꯂꯧꯖꯕꯅꯤ ꯂꯣꯏꯅꯃꯛ ꯊꯣꯛꯏꯅꯦꯕ ꯃꯤ ꯂꯣꯏꯅꯃꯛ ꯑꯗꯨ ꯂꯝ ꯑꯃ ꯀꯟꯕ ꯑꯩꯈꯣꯏ ꯁꯥꯟꯅꯕꯨꯡ ꯑꯆꯧꯕ ꯑꯃ ꯀꯣꯟꯅꯒꯤ ꯑꯆꯧꯕ ꯏꯁꯇꯦꯗꯤꯌꯝ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯂꯝ ꯑꯃ ꯀꯟꯕ ꯉꯝꯗꯕꯁꯤꯗꯤ ꯃꯁꯤ ꯑꯋꯥꯠꯄꯅꯦꯅ ꯂꯧꯖꯕꯗ ꯄ꯭ꯔꯁꯤꯗꯦꯟ ꯀꯔꯤ ꯀꯥꯏꯒꯦ ꯑꯩꯅ ꯍꯥꯏꯖꯕꯗ ꯃꯥꯅ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯂꯝ ꯑꯃ ꯀꯟꯁꯜꯍꯧꯕ ꯍꯥꯏꯁꯦ ꯂꯝ ꯀꯟꯕ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯀꯦꯄꯤꯇꯦꯜ ꯑꯃ ꯆꯥꯎꯅ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯑꯃ ꯆꯪꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁ꯭ꯇꯤꯜ ꯇꯥꯟꯅꯗꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯕꯁꯤꯡꯁꯤꯗ ꯃꯄꯨꯁꯤꯡꯗ ꯈꯔ ꯉꯥꯡꯅꯔꯒ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯑꯦꯛꯁꯄꯥꯟ ꯇꯧꯊꯣꯛꯅꯕꯕꯨꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯍꯧꯖꯤꯛꯁꯦꯀꯣ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯕ ꯏꯁꯇꯦꯗꯤꯌꯝꯒꯤ ꯇꯥꯏꯞꯇ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯕꯤꯗ꯭ꯌꯥꯅꯒꯔ ꯃꯜꯇꯤꯄꯔꯄꯁꯀꯨꯝꯕ ꯒꯃꯦꯟꯒꯤ ꯑꯣꯏꯕ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯅꯤꯌꯔ ꯑꯕꯥꯎꯠ 2-3 ꯀꯤꯂꯣꯃꯤꯇꯔꯁ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯑꯃ ꯀ꯭ꯂꯕꯀꯤ ꯑꯣꯏꯕ ꯂꯩꯖꯗ꯭ꯔꯒꯁꯨ ꯅꯠꯇꯦ ꯀ꯭ꯂꯕꯀꯤ ꯑꯣꯏꯕ ꯂꯩꯒꯗꯕꯅꯤ ꯑꯗꯨꯃꯛꯇꯤ ꯂꯝꯁꯤꯗꯤ ꯍꯦꯛ ꯃꯔꯥꯡ ꯀꯥꯏꯕ ꯅꯠꯇꯕꯅꯤꯅ ꯂꯝ ꯖꯤꯔꯤꯗ ꯃꯔꯥꯡ ꯀꯥꯏꯗꯦꯁꯦ ꯑꯩꯗꯤ ꯌꯥꯖꯅꯤꯡꯗꯦ ꯖꯤꯔꯤꯗ ꯈꯔ ꯆꯠꯊꯣꯛꯑꯁꯨ ꯀꯜꯍꯧ ꯇꯥꯔꯦꯅ ꯕꯇꯥ ꯅꯨꯡꯗꯥ ꯇꯥꯗꯅ ꯂꯩꯔꯗꯤ ꯃꯤꯇꯣꯝꯅ ꯍꯧꯖꯤꯛ ꯀꯗꯥꯏꯗꯅꯣ ꯑꯣꯖꯥ ꯁꯣꯏꯒꯤ ꯀꯩꯅꯣꯗ ꯇꯦꯝꯄꯔꯔꯤ ꯃꯤ ꯇꯥꯁꯤꯜꯂꯦ ꯍꯥꯏꯗꯣ ꯇꯦꯝꯄꯔꯔꯤ ꯍꯥꯏꯕ ꯇꯦꯝꯄꯔꯔꯤ ꯑꯣꯏꯔꯒ ꯂꯣꯏ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯄꯔꯃꯅꯦꯟ ꯑꯣꯏꯈꯤꯕꯅꯦꯕ ꯑꯣꯖꯥ ꯍꯣꯏꯒꯤ ꯐꯤꯜ ꯑꯃ ꯄꯤꯕꯤꯔꯦ ꯑꯗꯨꯅ ꯐꯤꯜꯗꯨꯗ ꯍꯧꯖꯤꯛ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯃꯤ ꯂꯩ ꯍꯥꯏꯁꯦ ꯃꯁꯤ ꯇꯦꯝꯄꯔꯔꯤꯗꯨ ꯗꯦꯟꯖꯔꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯔꯥꯞꯄꯗ ꯑꯣꯏꯔꯁꯨ ꯀꯟꯁꯤꯟꯕꯤꯍꯧ ꯇꯥꯏ ꯌꯥꯝ ꯃꯊꯧ ꯇꯥꯏꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯂꯩꯍꯧ ꯇꯥꯔꯒꯗꯤ ꯃꯗꯨ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯇꯣꯞ ꯂꯥꯛꯑꯒ ꯇꯥꯁꯤꯟꯕꯗꯤ ꯌꯥꯔꯔꯣꯏꯗꯅ ꯃꯁꯤꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯒꯤ ꯑꯇꯩ ꯀꯩꯅꯣꯗꯤ ꯌꯥꯎꯁꯪ ꯏꯁꯄꯣꯔꯠꯇꯤ ꯌꯥꯝ ꯆꯥꯎꯅ ꯇꯧ ꯃꯥꯜꯂꯦ ꯏꯆꯦꯜꯁꯦ ꯑꯇꯩ ꯇꯣꯔꯅꯥꯃꯦꯟꯁꯤꯡꯗꯤ ꯇꯣꯔꯅꯥꯃꯦꯟ ꯀ꯭ꯂꯕꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕ꯭ꯔꯥ ꯀ꯭ꯂꯕꯅ ꯃꯍꯧꯁꯥꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯅ ꯑꯣꯔꯒꯅꯥꯏꯖ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯚꯣꯂꯤꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯒꯨꯝꯕ ꯏꯚꯟ ꯏꯝꯐꯥꯜꯗꯒꯤ ꯇꯤꯝꯒ ꯂꯥꯛꯇꯨꯅ ꯁꯤꯗ ꯁ꯭ꯄꯣꯟꯁꯔ ꯑꯃꯒ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯀꯥꯏꯗꯒꯤ ꯂꯧꯖꯔꯒꯀꯣ ꯀ꯭ꯂꯕꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯚꯣꯂꯤꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯑꯣꯜ ꯃꯅꯤꯄꯨꯔ ꯏꯚꯟ ꯀꯁꯥꯔꯗꯒꯤꯐꯥꯎ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯇꯧꯔꯝꯃꯤ ꯑꯗꯨꯃꯛꯇꯤ ꯑꯩꯈꯣꯏ ꯀꯣꯚꯤꯗ ꯂꯥꯛꯑ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯂꯣꯏ ꯂꯦꯞꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯊꯣꯏꯗꯣꯛꯄ ꯇꯣꯔꯅꯥꯃꯦꯟꯒꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯃꯆꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯟꯇꯤꯅ꯭ꯌꯨꯑꯦꯁꯟ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯤꯟ ꯇꯥꯏꯝꯁ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯔꯝꯃꯦ ꯇꯧꯕꯕꯨꯗꯤ ꯃꯃꯥꯡꯗꯗꯤ ꯃꯨꯛꯅꯥꯁꯨ ꯇꯧꯔꯝꯃꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒ ꯃꯨꯛꯅꯥꯁꯤ ꯌꯣꯛꯈꯠꯄ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯀꯩꯅꯣ ꯀ꯭ꯂꯕꯅ ꯀꯣꯜꯂꯛꯏꯁꯦ ꯗꯤꯕꯣꯡꯁꯤ ꯈꯛꯇꯔꯥ ꯗꯤꯕꯣꯡꯁꯤ ꯇꯧꯔꯛꯅ ꯌꯨꯝꯊꯣꯡ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯌꯨꯝꯁꯦ ꯆꯅꯤꯃꯨꯛ ꯍꯥꯏꯗꯨꯅꯤ 198 ꯁꯨꯔꯦ ꯑꯩꯅ ꯃꯁꯤꯒꯤ ꯔꯦꯀꯣꯔꯠꯁꯦ ꯀꯩꯗ ꯂꯧꯒꯦ 15 ꯃꯔꯨꯞ ꯑꯃ ꯇꯧꯔꯤ ꯃꯔꯨꯞꯁꯤꯒꯤ ꯂꯤꯁꯇꯒꯤ 198 ꯑꯗꯨꯅ ꯑꯦꯛꯖꯦꯛꯂꯤ ꯌꯨꯝ ꯑꯣꯏꯕꯩ ꯋꯥꯅꯦꯕꯀꯣ ꯃꯃꯤꯡ ꯑꯣꯏꯕꯩ ꯋꯥꯅꯦꯕ ꯌꯨꯝ ꯑꯣꯏꯅ ꯇꯧꯔꯒꯗꯤ 200 ꯑꯕꯞ ꯃꯁꯤꯗ ꯏꯝꯐꯥꯜꯗꯒꯤ ꯍꯣꯡꯉꯛꯄ ꯃꯤꯁꯤꯡꯁꯤ ꯀꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯌꯥꯎꯗꯦ ꯖꯤꯔꯤꯕꯥꯝꯒꯤ ꯄꯣꯄꯨꯂꯦꯁꯟꯗ ꯏꯝꯐꯥꯜꯗꯒꯤ ꯍꯣꯡꯉꯛꯄꯁꯦ ꯁꯝ 5% ꯑꯣꯜ ꯖꯤꯔꯤꯕꯥꯝꯒꯤ ꯄꯣꯄꯨꯂꯦꯁꯟꯗ 5% ꯑꯃꯅꯤꯒ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯀꯁꯥꯔꯗꯒꯤꯅ ꯂꯥꯛꯏ ꯑꯗꯨꯒ ꯖꯤꯔꯤꯗꯤ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤꯗꯤ ꯌꯥꯝ ꯌꯥꯎꯔꯣꯏ ꯀꯁꯥꯔꯗꯒꯤ ꯂꯥꯛꯄꯅ ꯑꯌꯥꯝꯕ ꯕꯥꯃꯣꯟ ꯀꯌꯥꯅ ꯀꯣꯜꯂꯤꯅꯣ ꯄꯨꯔꯤꯅꯣ ꯀꯩꯅꯣꯁꯦ ꯕꯥꯃꯣꯟ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯈꯣꯔꯤ ꯐꯥꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯍꯧꯔꯦ ꯈꯣꯔꯤ ꯐꯥꯕꯒꯤ ꯗꯤꯕꯣꯡꯒꯤꯔꯥ ꯗꯤꯕꯣꯡꯒꯤꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯖꯤꯔꯤꯕꯥꯝꯒꯤ ꯑꯍꯥꯟꯕ MLA ꯁꯤꯅꯥꯝ ꯕꯤꯖꯣꯏꯒꯤ ꯍꯧꯖꯤꯛ ꯈꯣꯔꯤ ꯐꯥꯕꯒꯤ ꯃꯃꯥꯡꯗ ꯁꯥꯔꯤꯕ ꯍꯣꯜꯗꯣ ꯃꯥꯒꯤ ꯃꯦꯃꯣꯔꯤꯌꯦꯜꯗ ꯀꯠꯄꯅꯤ ꯃꯣꯏ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯍꯥꯏꯇꯥꯔꯦ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅꯥꯝ ꯁꯥꯒꯩꯒꯤ ꯑꯗ ꯍꯔꯥꯎꯕꯗꯤ ꯈꯨꯟꯅ ꯍꯔꯥꯎꯔꯤꯔꯥ ꯍꯔꯥꯎꯕꯁꯤ ꯃꯍꯧꯁꯥ ꯈꯨꯟꯅꯁꯨ ꯑꯌꯥꯝꯕ ꯈꯨꯟꯅ ꯑꯗꯨꯝ ꯍꯔꯥꯎꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯈꯨꯟꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯑꯝꯇ ꯉꯥꯏꯕ ꯂꯩꯕꯅꯤꯅ ꯈꯨꯟꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯀꯣꯚꯤꯗ ꯂꯥꯛꯄꯗꯩ ꯂꯣꯏ ꯂꯦꯞꯄꯦ ꯍꯥꯏꯇꯥꯔꯦ ꯀꯣꯚꯤꯗ ꯂꯥꯛꯄ ꯍꯣꯏ ꯀꯣꯚꯤꯗ ꯃꯇꯨꯡꯗꯗꯤ ꯑꯃꯁꯨ ꯑꯗꯒꯤ ꯂꯥꯟꯁꯤꯅ ꯈ꯭ꯋꯥꯏ ꯁꯣꯛꯄ ꯑꯣꯏꯔꯦꯅꯦ ꯑꯗꯣ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔꯅꯤ ꯀꯥꯏꯅ ꯂꯩꯕꯁꯤꯡ ꯎꯅꯖꯔꯒ ꯍꯪꯒꯦꯕ ꯑꯩꯅ ꯈꯟꯖꯕ ꯀꯩꯅꯣ ꯑꯃꯈꯛ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯀ꯭ꯂꯕꯀꯤ ꯗꯤꯕꯣꯡ ꯀ꯭ꯂꯕꯀꯤ ꯑꯗꯒꯤ
ꯑꯣꯖꯥ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯌꯥꯎꯕꯤꯔꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯩ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯀꯩꯊꯦꯜꯁꯤ ꯑꯩꯗꯤ ꯁꯤꯔꯦ ꯍꯥꯏꯅ ꯂꯧꯖꯩ ꯀꯩꯅꯣꯒꯤꯗꯤ ꯖꯤꯔꯤ ꯘꯥꯠꯀꯤꯗꯤ ꯍꯧꯖꯤꯛꯁꯤ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯏ ꯃꯣꯏꯗꯤ ꯅꯨꯃꯤꯠ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯦꯟ ꯐꯦꯛꯇꯔꯁꯤ ꯀꯔꯤ ꯑꯣꯏꯅꯦꯅ ꯂꯧꯕꯤ ꯑꯩꯈꯣꯏꯁꯦ ILPꯅꯁꯨ ꯈꯔ ꯊꯤꯡꯕ ꯂꯩ ILPꯅ ꯊꯤꯡꯕ ꯍꯥꯏꯁꯦ ILPꯁꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ILP ꯂꯩꯀꯣ ꯑꯩꯈꯣꯏ ꯁꯤꯁꯇꯦꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯩꯈꯣꯏ ꯖꯤꯔꯤ ꯘꯥꯠꯀ ꯖꯤꯔꯤꯒꯁꯤ ꯑꯗꯨꯝ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯐ꯭ꯔꯤ ꯖꯣꯟ ꯈꯤꯇꯪ ꯑꯣꯏꯍꯜꯂꯒ ꯑꯣꯏꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ILPꯒꯤꯗ ꯂꯩꯔꯤꯕ ꯊꯅꯥꯁꯤꯡꯁꯤꯅꯕ ꯖꯤꯔꯤ ꯘꯥꯠꯇꯒꯤ ꯃꯥꯔꯀꯦꯇꯤꯡ ꯂꯥꯛꯄ ꯃꯤꯁꯨ ꯀꯩꯅꯣ ꯀꯛꯎꯒ ꯀꯥꯏꯅ ꯃꯣꯏꯒꯤ ꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤꯅ ꯑꯦꯅꯤ ꯍꯧꯖꯤꯛ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯎꯕ ꯑꯃ ꯇꯥꯏ ꯖꯤꯔꯤꯗ ꯉꯔꯥꯡꯂ ꯀꯩꯅꯣ ꯂꯥꯎꯏ ꯁꯤꯁꯨ ꯄꯩꯁꯥ ꯆꯥꯅꯕꯒꯤ ꯀꯩꯅꯣ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯍꯧꯖꯤक मयांग मपानदई लागा मारवाड़ी सिंह पैसा हेना चाउननबनेब अखोइगिदी लो म सेमकपाइजे अखोइगी लान लंबी द पैसा ताना आई कनो हाइजगे आइना थेंगनजबा आइना खंगजबा सपोज अरुणाचल प्रदेश सी कइनोनी अखोइगी ILP चटनरी याम स्ट्रिक्ट नि अदु बंदर द्वारदगिना नहार लेगुनजी किलोमीटर अनि अहुमगी वा नत्रा अखोइगी बंदर द्वार हाइदाइना मोय गेट छे गेटी यामखरे कनो चंग लन यामखरे अदो आइना खंगजबदा ललोलिटी मी मयांग मयाम हम चलिएब नुंतीगी चंगिनेब अदुम चंगी कइनोद मसी मोय मनुंगद परमिट अमा पाइबरा कइदौबरा अदगी मिजोराम ददी होजिक अखोइगी बैरबी हारिसे रेलवे स्टेशन नुंतीगी पैसेंजर ट्रेन द मयाम चलिनेबा अदो अमुक थोलकदुइनेबा ललोनबजिंगजे अदो अखोइ जिरिबामगिदी अदु करी मरमगिनो दुमा कितंग मिस मैनेजमेंट हाइगद्रा असिमा लेरे प्लस गवर्नमेंट नसु मसाइगी लाइव कस्टमर अदुगा मणिपुर चंगइसे गेट सिगा नतबा आइ नेशनल हाईवे दे किलोमीटर मंगामु हाइगलगा सोम दसु किलोमीटर अनियम हाइदरगा मोगी चंगिदो लंबी sei lanjang रदि मोई चंगिबा यारे अदे सिबाउददी कोइ तंग फ्री जोन ओइन थमगा साने चेक तौगिददी खरा फल नते ललोनबगी ओना जिरी कथेन द लाकदोरिबा मीदुगी कइनो स्पेशली मोय मैनेज तौदना नते अदुनी अदुजु फैक्टर अमनी अदगी अखोइ मनुंगा मार्केट सिदबगी प्रोसेस को फॉर एग्जांपल जिरी गिसदी इंटरस्टेट नि मणिपुर की लो सिदी असुके मति फास्ट ओइ बोय दबदी कुई तुंगोय बदी खंगदे फॉर एग्जांपल हाफ लीटर बोतल सिनबे याद्रे हायरनी असम ददी यारे अदुइदी असम द याबदिना कोइ तुमिन चला असम दी हाफ बोतल लैदने अदैदी अतोपत मुको जू योनबा यादी जुंगांग योली योंदी हारे मणिपुर द सप्लाई तोरिबो जुंगांग सिंचे दिमापुर नत्र सिलचरे लाकु नतनेबा मानी मदुगी पोतु जिरीबाम ददी योनबा याद्रे अदुइदी थकनिंग चारिंग मिदि चला थौरे हलकुदा मा लेनिंग बेनहां नापिसु लैरे अथुम हाउसु लैरे अदुदी मार्केट चे इंटर स्टेट बाउंड्री ओइबनिना सिगुम्बो रिलैक्सेशन जे खरा लैत्रगदी आइदी हाइनो लोइना मोमोइदि फ्री अखोइना एकता टाइबा फैक्टर निको याजरिसे आइजे जिकी प्लास्टिक की लीटर मखाई को मणिपुर थकपै यादे बंद तौदे लखोइ मतम जिरी खातदी फंगे ओपनना ए ओजाय खोनजिदी माइक्रोफोन नक्तसु याने अदुना मसाई सिगी मरमसिना काय मार्केट तदी रुम सितरे मानी मार्केट अमा सिबाइजे जिरीबाम डिस्ट्रिक्ट की मेन मार्केट सिबाइजे जिरीबाम पुनमकी मांगजबनेबा जिरीबाम मांगजबजे मणिपुर की मांगजरीनेबा जिरीबामगी मार्केट सिबसिदी गवर्नमेंट की अथोबो फेलरमिदा अखोइगी गवर्नमेंट की अथोबो फेलर हाइबदी जिरीबामदा लैरिबा अखोइगी स्टेट बाउंड्री हाइतरेको मणिपुर का सांग स्टेट बाउंड्री द लैरिबा अखोइगी थोंगसे लांगुबुगदे सांग मानी मणिपुर असिदा लैरिबा एनवायरनमेंट की सिचुएशन सिगा इम्फाल मनुंगदा लैरिबा एनवायरनमेंट की सिचुएशन याम थिन खेने अदुगा सो इम्फाल मनुंगदा लैरिबा एनवायरनमेंट की सिचुएशन द लैरिबा पोतु जिरीबाम दे अप्लाई तौरागदी सिपोत अकाबी हम लाखबा हाइता इसम समना ngara na municipality लाउगिबा हाफ लीटर की बोतल थिनबा आइदु इम्फाल मनुंगदी पिकथन हेता ngamna थिंगिबदी याय अखोइ सिददी थोंगम खंगना खनबदिना नाकना सिनगिनी मागी थबा इंखांग सिनबरुसुम पुसलखिबसु याय पर्सनल दु लैदनको अदना खतंग कोइना लोसी बाइ तोब मतमदा जिरबांगी ओइबसु खतंग यिंगबिबदी फबराइन खले
Mani jiri ahoy. Ngasai ILP gi dapmok to oiro amado oiro asomba da putai tai nabi budu. Oh. Kogi no magi posai suppose la foi men dola laksaba du chagum dola laksaba kangbu du e kanghopi ba. Aduna sonda lupa yang kiri jongo da tabok to mo sonda lupa kunthal yon thon jaki bugumba. E kancha la ko toll taxi kari gi jom mo jom mai mo song no gom. Isu wai hoji jirika tagi gari ma thela gari ma chang pada. Toll taxi khangde mang lupa yang kai ma cham yang cham no lupa cham jani hengre. अदुदी कस्टमर सिंगिदी सिग दुकानदार से सी योम द साइ ममन द हापचल लबिना लुपा चाम बि बुद चाम गुन जो ने कस्टमर दुदी कुनगी डिफरेंस लबि वांगसला लै दुरे वांग कैन मुला अकोइ ममन से होय मणिपुर गवर्नमेंट की टैक्स का दया दबा बुदी म्याम दे रमनी सिगी टैक्स म्याम जो गवर्नमेंट की बुदी एफोर्ट तो म्याम मा काने रम बुदी याय लै इम्फाल की सिचुएशन मणिपुर की हाइटर को अकोइ प्लेन इरा इम्फाल की मेन प्रोपोर्टल ले सिगा जी बांग खेना बाय बु थोंग अम खकी डिफरेंस ने मानी थोंग अम खकी थोंग मसा अम खकने थोंग मसा से मत कमाई तो गेबु मी से लाकदा टोल टैक्स लौसलनी अदैगिदी गाड़ी से लाक लोगिसि को टैक्स खा लौरे फॉरेनर चेक पोस्ट की गेट की मा माई तोंगा मम लेजरगन अदैगी हेक लाकदा आईएलपी गेम लेग्रनी मथंग द टोल टैक्स हम लेसनग्रनी ड्राइवर यूनियन गेम लेसनग्रनी सुमाइना मफम सिदा मुई मरी मंगा से टैक्स थे लाको मतम ददी सोमने की थोंग को तक लान बदनी को थोंग को लाक पछिदा टैक्स से आबु मरी लेसनग्रे ड्राइवर यूनियन गंगे टोल टैक्स गंगे लेबर यूनियन का लोई लेसनग्रे अदुना लागा पोट खजी करा परागा जोन से मी ngam-ग्रे थोंग सिमा लांथोखिबा मतमदि अखोइदा ngसाइनि वरि बु सेम किलोदा जिरबाम द चहुम जोन बचि थोंग हम लांथोखदि बचन यागैने केनल लेउ जी नि जरा लेउ अदो ngसाइनि याम jangai gi केनल की बात है अदो मार्केट सु गवर्नमेंट की पॉलिसी दो नोमरमतंग समदो पिरगा अखोइना मार्केट से फ्री दा माने मसेदी खरा अंडरस्टैंडिंग हाइबा मले अंडरस्टैंडिंग हाइबा अमा लैयेबा अंडरस्टैंडिंग रूल लैसि याम लुबा याम इंपोर्टेंट ओइबा पोसकनेबा पेन जिरिबामगी कथेन अखोइ मिनमांगदा सियन बाइसे अखोइ मणिपुर की ओइना ख्वाइ चाव मांगजबामनेबा जिरिबाम डिस्ट्रिक्ट की याम मांगजरे कइनो दुकान नोमगी पेथेन थोकजदना हिंजगदा बाबा बि मयाम म तोंगनरमनी होजे अदुनी अदुना मसुबसी अखोगी मणिपुर की सरकार ना मरु ओइना करी हाइतारे अखोगी अस डिपार्टमेंट सी लोइन इसम द समनैने कोई स्वाइददी एनी चनबी म लाकपसी मरलाई अखोगी पुरखाउ चोननबगी मवोंग दे त ओंथोकपसे मसी असोइबनी सम हाइबदा मणिपुर की गेदेने सारिजे अखोजा तो उबिरमनी उजै मणिपुर की सेम मिजेम गेद हाइतारे से अदुम अंगा मथौना मियें जंबिद बेटा मिले ओ आई ममांग द उचग्रमने अदे गेद असिजो वेलकम टू मणिपुर जुबो इकाइजो इकाइनिंगाने अदुगा असिदा साबम जो तोकते असिदि फन्याव हाइदर एबा थोंदगे मोय थागेदि मियें जंगदे हाइबनिदा चंगदे माने आई मोय मथकी सुमाइनगा फैदनगा लेबा आई उचग्रमनिने ममांगदा अदे अंगकपनी अदो सिने अदो सी करी नो खंगदे हाइबियो अखोई मणिपुर की एरिया सिददी सिंग याम चौको पिकपगी वादी नते लाललु मयाम मले दुकानदार सिंग मपानदे दुकान फमजब सिंग सिजु खाइबी छात्र संस्थान सिंग सिजु खाइबी अद दुकानदार सिंग दुदी सेल प्रोसिप दुगा खाइनी दुगा यिंगा कांदा दिन आई होंगा केनो होंबो मयाम चखरे माने फैक्टरी दिगो यागे इसे सखाइ तुंगा याम को हाइता माने अदुनी अखोइ मणिपुरदा लेबा कल्चर मा हार कले सखाइ तुंगा याम बसे माने मरम बोलगा करबा बजा तो जिरि हेले अदो लिमिटेड एरिया ओनरने मी दन ता हाइ होय अदो नुंगाइजै अदो याम सांगजो वारीसे अदुम सानिंगबदी मयाम मी अदो याम सांगजो मीना गजो ताबीदे अदो आई नुंगाइजै आइगिदमक्ता आई मतम हा काइथोकपिदना जिरिगी ओजासिंग अबदगी इनाउसिंग प्रेसिडेंट सेक्रेटरी इचेल क्लब की मतम काइथोकपिदना आइगिदमक्ता फंबीदना हा वारी वताई सानजब फंगजबसे अदो मयाम पुनमको आई स्वाइदा आई मनेंद्र कोसमना आई खुरमजगे अदो जिरी की प्रॉब्लम दी इचेल क्लब की सहीदा मयाम सिगा वारी सानजबसिना मयाम ना चौराकपा अखोई फिबम अमा अदुम खंगबिरगनी हाइना आई थाजजै महौसागुम जिरीदा लागा
ꯂꯦꯝꯅ ꯃꯥꯡꯍꯟꯖꯗꯤꯡꯗꯗꯅ ꯗꯤꯕꯣꯡꯒꯤ ꯏꯆꯦꯜ ꯀ꯭ꯂꯕ ꯐꯥꯎ ꯂꯥꯛꯑꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯌꯥꯝꯒ ꯎꯅꯖꯗꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤ